Praise the Lord. Ahanamuktada yengbiriba amasung tabiriba nungsizaraba pumnamakpu dayanan laisramna amukasu hanna kanbiyu mapu Jesu Christagi sengthoireba mingda yaifa mangol pizabaga loinana ikai khonajari ngasigi fajakraba nongmaijing numit asida aigi marup amagi testimony mayamda ai tahanjarake hairiba marup asi mamangdagi aiga khangnajarakpa nasade adubu aina semjakiba video amada marup sina comment tawbirakpani amasung aingonda ishorgi oiba matangda wahang kayasu hangbirai amasung loinana aina aigi contact number pijaraba matungda marup sina phone tawbirakpani amasung aingonda aiga wari sanajaba matamda aigi thamoida su yamna pangal fangjei loinana marup sigi testimony ase aina tajaba matamda ishorbu mapal naidana aina hena thagachari hairiba video si amasung hairiba audio si adomda tahanjarake haiduna aina video si semjabani aigi marup ase mahak hauzik Shillong da lei haiduna haibirei mahak Assam regiment ta defense da Indian army da mahak se thabak suduna lei haiduna marup sina haibirakpani amasung marup sigi testimony ase aigi wari aiga phone da wari sanajabani mase mayam da su ai tahanjarake ahan bada ishorgi wahai amatang ai paduna ai mayam da tahanjarake mayam taminasi amasung hairiba video asidagi ishorgi wahai asidagi ishorna utpikhiba pibiriba testimony asidagi chunnaw iche chilsing aikhoida hena ishorbu thagat minasi achumba ishorbu aikhoina matau karamna aikhoina achumba ishorgi thagul tawba yagadagi achumba ishorbu kam matau karamna phangjagadagi haibadusu aikhoina khangminasi aikhoibu kanbirage haiduna ngaiba ishor se ibungo Jesu Christani aikhoigi damakta I takhiba ishor se ibungo Jesu Christani aikhoigi damakta pap kokpiduna amuk ashibabu joy tawduna hingatpikhiba ishor se ibungo Jesu Christani aikhoigi damakta changna sargada kaduna thawai semba oine lakpiduna aikhoibu ngak senbiriba ishor se ibungo Jesu Christani taibang panbege roi matamda yaudagi hameng khaidokpagum dharma chenba pap chenba khaidoknabagi damakta sargadul lisinga lengbirakadoriba ishor se ibungo Jesu Christani amasung aikhoibu sargada pukhatpigadoriba lomba naidana thambigadoriba mitdagi pi taba leitana awa ana aki langtaknaba ashiba leitana thambigadoriba mapu se ishor se ibungo Jesu Christani haiduna phongdoksari mayam taminasi ishorgi nungsiba wahai se amasung ishorbu hena aikoi thagatminasi phongdok jagadoriba si mathidagi phongdoksarake mathigi pandup tara mathoigi pada kunga manga dagi hauraga pada kunthra phawase pathokserake thawai gi pothaba haiduna ishorna takpiri matamaduda Jesuna haiki he ipa sarga amasung malem gi mapu aina nahak pu thagachari maramdi nahakna hiram sing asi asingba amasung lausing leiba singdagi lotlaga angang macha singda phongdok pire hoi ipa maramdi masina nahaki mitengda apenba oire aigi ipana hiram pumnamak engonda sinare mapa adu natana masanupa adubu kana amatana khangde masanupa aduna natana mapa adubu kana amatana khangde aduga masanipana phongdok ningba kanagumba aduda mapa adu kanano haina phongdoi choktharaba amasung polum pubasa engonda lau aina nekhoibu potha hangani aigi potpu nathakta thongalu amasung engondagi tamjau maramdi aidi pukning tappi amasung thamoida noloi aduna nekhoigi aduga nekhoigi thawaigi damak pothaba phangani maramdi aigi potpu dilai amasung aigi potlumdi yangi haiduna ishorna phongdokpiri amen pathoksakraba ishorgi wahai asina su tajariba yengjariba adomda sokpiba oresanu hena ichinaw ichechel sing ishorna asigumlaba athuppa ishorgi wahai ase ishor achumba ishor se ishorna basida ahamada phongdok piribase ahan singdagi akhang ahi singdagi lot laga angang singda ishorna phongdok pire haiduna phongdok pire chinnaw chechels maramdi masina ipagi mitengda apenba oire achumba ishor kanano haiduna phongdokla phawbada takthokla phawbada ahal laman singna achumba ishor haiduna khandaba thina ngangba maramaduna angang singda ishorna loina duna kauthokduna ishorna khandok pire masina ipagi mitengda apenba oire haiduna phongdok pire chinnaw chechelsing thagachari aikhoigi marupna tawbirakpa phone
ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯕꯗꯣ ꯃꯌꯥꯝꯗ ꯑꯩ ꯇꯥꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯏ ꯊꯥꯒꯠꯆꯔꯤ ꯑꯣꯗꯤꯑꯣ ꯑꯁꯤ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯁꯦꯡꯒꯤꯗ ꯌꯥꯝ ꯐꯖꯕ ꯑꯩꯅ ꯏꯁꯥꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯏꯁꯥꯅ ꯁꯣꯟꯖꯕ ꯏꯁꯥꯅ ꯍꯥꯏꯖꯕ ꯃꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝꯅ ꯃꯁꯤꯗ ꯑꯩꯁꯨ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯣꯖꯥꯒꯤ ꯇꯦꯁ ꯑꯩ ꯍꯥꯟꯅꯗꯤ ꯈꯪꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯖꯕꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯈꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯅ ꯈꯨꯔꯨꯝꯖꯕ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯑꯦ ꯀꯔꯝꯍꯥꯏꯅ ꯂꯥꯛꯀꯦꯗ ꯑꯩꯅ ꯑꯗꯨꯝ ꯈꯨꯔꯨꯝꯕꯁꯤꯗ ꯄ꯭ꯔꯚꯨ ꯅꯪꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯃꯪꯗ ꯑꯃꯨꯛꯇꯪꯗꯤ ꯎꯠꯄꯤꯌꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯄꯤꯌꯣꯅ ꯃꯥꯁꯦ ꯐꯤꯉꯧ ꯁꯦꯠꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯀꯞꯄꯁꯦ ꯍꯤꯛ ꯆꯤꯡꯒꯩ ꯀꯞꯄꯒ ꯄ꯭ꯔꯚꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨꯅ ꯑꯩꯒꯤ ꯏꯔꯥꯡ ꯀꯣꯛꯄꯤꯌꯨ ꯀꯟꯕꯤꯌꯨ ꯄ꯭ꯔꯚꯨꯅ ꯃꯥꯁꯤ ꯂꯥꯛꯑꯦ ꯐꯤꯉꯧ ꯁꯦꯠꯂꯒ ꯑꯣꯖꯥꯀꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨꯗ ꯍꯥꯏ ꯂꯩ ꯑꯗꯨ ꯅꯪꯒꯤ ꯑꯀꯣꯏꯕꯗꯤ ꯀꯅꯥꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯅꯤꯡꯗꯦ ꯀꯅꯥꯃꯠꯇ ꯍꯥꯏꯗꯦ ꯀꯟꯕꯤꯌꯣꯅ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪ ꯂꯥꯛꯑꯣꯅ ꯃꯥꯗꯣ ꯑꯩꯅ ꯍꯦꯛ ꯆꯤꯡꯒꯩ ꯀꯞꯄꯗꯒꯤ ꯑꯩꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯦ ꯃꯥꯅ ꯑꯩꯕꯨ ꯀꯣꯡꯈꯠꯄꯤꯔꯦ ꯑꯗꯨ ꯑꯩꯁꯦ ꯍꯦꯛ ꯆꯤꯡꯒꯩ ꯀꯞꯄꯗꯒꯤ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯛꯑꯦ ꯀꯞꯄꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯑꯗꯨꯝ ꯐꯥꯎꯖꯔꯦ ꯑꯩꯁꯦ ꯍꯦꯛ ꯆꯤꯡꯒꯩ ꯀꯞꯄꯗ ꯑꯩꯅ ꯃꯤꯠꯇ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯄꯨꯅꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏꯗ ꯑꯗꯨꯝ ꯄ꯭ꯔꯊꯥꯅ ꯇꯧꯔꯒ ꯆꯠꯄꯗꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣ ꯇꯧꯔ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯑꯍꯤꯡ ꯕꯥꯔꯣ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯄꯨꯡ 3ꯒꯤ ꯗ꯭ꯌꯨꯇꯤꯁꯤꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯖꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯖꯕ ꯑꯗꯨꯒꯤ ꯕꯥꯏꯕꯜꯗꯁꯨ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯀꯌꯥ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤ ꯑꯗꯨꯅ ꯑꯣꯖꯥꯕꯨꯁꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯣꯖꯥꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯒꯁꯨ ꯑꯩ ꯑꯣꯖꯥꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯄꯤꯛꯄ ꯀꯩꯅꯣ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯖꯔꯒꯗꯤ ꯑꯣꯖꯥꯗ ꯑꯩꯅ ꯉꯁꯤ ꯇꯝꯖꯔꯤ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯣꯖꯥ ꯑꯩꯁꯨ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯑꯣꯖꯥꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯑꯩ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯁꯦꯝꯕ ꯌꯥꯕ ꯍꯥꯏꯕꯗꯤꯅꯦ ꯍꯣꯏ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯏꯔꯒꯅꯦ ꯍꯣꯏ ꯑꯗꯨꯝ ꯄꯟꯕꯤꯕ ꯌꯥꯏ ꯇꯁꯦꯡꯅ ꯑꯩꯅ ꯑꯁꯦꯡꯕꯃꯛꯅꯤ ꯑꯣꯖꯥ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔ ꯃꯁꯤ ꯊꯣꯛꯄꯁꯦ ꯗꯤꯁꯦꯝꯕꯔꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣꯗ ꯅ꯭ꯌꯨ ꯀꯨꯆ ꯕꯤꯍꯥꯔꯗ ꯂꯩꯕ ꯕꯤꯅꯥꯒꯨꯔꯤꯗ ꯑꯩꯁꯦ ꯗ꯭ꯌꯨꯇꯤ ꯇꯥꯔ ꯂꯩꯕ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯗ꯭ꯌꯨꯇꯤ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒ ꯗ꯭ꯌꯨꯇꯤ ꯅꯨꯡꯗꯥꯡꯒꯤ ꯗ꯭ꯌꯨꯇꯤꯁꯤꯗ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯟꯗꯥꯀꯤꯅꯤꯒꯤ ꯏꯁꯩ ꯃꯁꯤ ꯌꯦꯡꯉ ꯊꯃꯣꯏꯗ ꯀꯩ ꯍꯥꯏ ꯑꯩ ꯏꯁꯥ ꯁꯛꯆꯕ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥꯗ ꯑꯃ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯥꯖꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯩ ꯁꯛꯄꯁꯤ ꯑꯣꯖꯥꯀꯣ ꯏꯁꯩ ꯁꯛꯄꯁꯤꯗ ꯈꯣꯟꯁꯤ ꯑꯍꯥꯟꯕꯗ ꯁꯩꯇꯥꯟꯅ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯖꯥ ꯃꯁꯤ ꯁꯛꯑꯀꯥꯟꯗ ꯈꯣꯟꯁꯤ ꯑꯣꯖꯥꯀꯣ ꯐ꯭ꯔꯤ ꯑꯣꯏꯔꯛꯑꯦ ꯃꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯄꯥꯁꯇꯔ ꯑꯃꯗ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯥꯅ ꯊꯥꯖꯕꯤꯗꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯣꯛꯑꯦ ꯑꯣꯖꯥꯀꯣ ꯑꯩꯅ ꯕꯥꯏꯕꯜꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯩꯁꯦ ꯁꯛꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯈꯣꯟꯁꯦ ꯐꯥꯖꯤꯜꯂꯦ ꯑꯍꯥꯟꯕ ꯁꯛꯄꯁꯤда ꯈꯣꯟ ꯊꯣꯛꯅ ꯁꯛꯄ ꯉꯝꯗꯦ ꯍꯥꯏꯗꯤ ꯈꯅꯥꯎ ꯅꯥꯕ ꯐꯥꯖꯤꯟꯕ ꯑꯗꯨ ꯀꯣꯟꯅ ꯁꯛꯂꯛꯑꯀꯥꯟꯗ ꯑꯣꯖꯥꯀꯣ ꯉꯁꯥꯏꯒꯤ ꯏꯁꯣꯔꯁꯤꯅ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯋꯥꯈꯟꯗ ꯐꯥꯎꯖꯕꯀꯣ ꯃꯁꯤ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯒꯤ ꯈꯅꯥꯎꯁꯤꯗ ꯑꯅꯥꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯒꯤ ꯐꯥꯗꯔꯁꯤ ꯈ꯭ꯔꯤꯁꯇꯦꯟꯗ ꯌꯛ ꯂꯥꯎꯏ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯁꯇꯔꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯐꯥꯗꯔꯁꯤ ꯁꯃꯥꯏ ꯇꯧꯏ ꯑꯗꯨꯕꯨ ꯁꯩꯇꯥꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯕꯨ ꯑꯊꯦꯡꯕꯗ ꯆꯤꯡꯁꯤꯟꯕꯗ ꯑꯣꯖꯥ ꯏꯁꯩ ꯁꯛꯄ ꯐꯥꯎꯕꯗ ꯁꯩꯇꯥꯟꯅ ꯁꯛꯍꯟꯗꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯊꯥꯖꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯖꯕꯁꯤ ꯑꯣꯖꯥꯅ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯕꯗ ꯑꯩꯈꯣꯏ ꯐꯥꯗꯔ ꯍꯣꯏꯁꯤ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯃꯄꯥꯁꯤꯡꯁꯦ ꯌꯨ ꯊꯛꯑ ꯂꯣꯏ ꯁꯤꯈꯤꯕ ꯑꯩꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯐꯥꯎꯖꯈꯤꯕ ꯌꯨ ꯊꯛꯇꯅ ꯅꯤꯁꯥ ꯆꯥꯗꯅ ꯍꯤꯡꯕ ꯉꯝꯅꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕ ꯎꯠꯀꯦ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯆꯥꯕꯨ ꯀꯌా ꯊꯛꯆꯗꯦ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯁꯤꯡꯅꯕ ꯑꯃꯒ ꯍꯤꯡꯖꯕ ꯑꯗꯨꯕꯨ ꯏꯁꯥ ꯏꯇꯣꯝꯗ ꯍꯤꯡꯕꯗꯤ ꯌꯥꯗꯕꯅꯤ ꯉꯁꯥꯏ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯆꯨꯝꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯏꯊꯟꯗ ꯀꯩꯅꯣ ꯇꯧꯕꯁꯤ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ
ꯈꯪꯖꯔꯛꯄ ꯑꯣꯖꯥꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯌꯣ ꯌꯥꯝꯅ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯈꯤꯕ ꯑꯗꯒꯤ ꯊꯃꯣꯏ ꯑꯣꯜꯍꯟꯈꯤꯕ ꯍꯣꯡꯍꯟꯈꯤꯕ ꯑꯩꯉꯣꯟꯗ ꯑꯩ ꯅꯨꯄꯤꯅ ꯐꯅ ꯉꯥꯡꯉꯁꯨ ꯂꯩꯀꯥꯏꯅ ꯐꯅ ꯉꯥꯡꯉꯁꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯉꯥꯡꯉꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯤ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯝꯄꯅꯤꯗ ꯃꯥꯅ ꯅꯪ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯕꯅꯤꯅ ꯑꯩꯒ ꯅꯪꯒ ꯏꯃꯥꯟꯅꯕ ꯉꯁꯤꯗꯒꯤ ꯕꯟꯗꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯑꯐꯕ ꯅꯤꯡꯕꯕꯨ ꯑꯐꯕ ꯇꯧꯕꯕꯨ ꯅꯪꯅ ꯕꯟ ꯍꯥꯏꯗꯨ ꯃꯁꯤ ꯑꯐꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯗꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯐꯕ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯑꯁ ꯃꯣꯏꯅ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯏꯁꯣꯔ ꯍꯥꯏꯁꯤ ꯚꯥꯞꯅ ꯁꯥꯒꯠꯄꯅꯤ ꯚꯥꯞꯅ ꯁꯥꯒꯠꯄꯅꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯕ꯭ꯔꯣ ꯅꯪ ꯏꯁꯣꯔ ꯍꯥꯏꯁꯤ ꯎꯕ ꯉꯝꯕ꯭ꯔꯣ ꯑꯁ ꯉꯥꯡ ꯀꯩꯅꯣꯅꯦ ꯏꯁꯣꯔ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯣꯔꯦꯟ ꯁꯤꯅꯤ ꯇꯝ ꯉꯝꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯔꯒ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯆꯨꯝꯕꯗꯨꯅꯤ ꯑꯩꯅ ꯊꯤꯔꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯙꯔꯃ ꯃꯩꯇꯩꯒꯤ ꯌꯛ ꯌꯛ ꯂꯥꯎꯕ ꯂꯩꯔꯤꯁꯦ ꯊꯥꯗꯣꯛꯑꯒ ꯅꯪꯅ ꯃꯤꯒꯤꯗ ꯃꯄꯥ ꯇꯧꯕ ꯍꯥꯎꯅꯤꯡꯕ ꯑꯗꯨ ꯇꯧꯕ ꯑꯁ ꯑꯣꯖꯥ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯅꯤꯡꯕꯁꯤꯗꯤ ꯃꯁꯤꯒꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯕꯁꯤꯗꯤꯀꯣ ꯑꯣꯖꯥ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯅꯤ ꯐꯛꯂꯥꯡꯁꯤꯗ ꯂꯩꯈꯣꯝ ꯇꯩꯁꯟꯕ ꯁꯟꯊꯤ ꯇꯩꯁꯟꯕꯗ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯑꯁꯥꯎꯕ ꯍꯥꯏꯁꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯃꯤꯅ ꯍꯥꯏꯅꯤꯡꯕꯩ ꯍꯥꯏꯖꯖꯅꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯕꯅꯤ ꯑꯩ ꯉꯁꯥꯏ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤ ꯑꯣꯖꯥ ꯑꯣ ꯑꯗꯨꯒ ꯑꯣꯖꯥꯗꯅꯦ ꯑꯁꯤ ꯋꯥꯍꯩꯁꯦ ꯑꯝꯇꯪꯒꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯄꯥꯞ ꯄꯣꯛꯄꯤꯔꯒ ꯁꯤꯔꯒ ꯑꯃꯨꯛ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯄꯁꯦ ꯑꯣꯖꯥ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯣꯏꯅꯕ ꯁꯦꯕꯣꯛ ꯊꯣꯃꯥꯁ ꯍꯥꯏꯁꯦ ꯑꯣꯖꯥ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯆꯪꯉꯛꯈꯤꯕ ꯊꯣꯃꯥꯁꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯎꯔꯕ ꯐꯥꯎꯕꯗ ꯊꯥꯖꯗꯦꯕ ꯍꯣꯏ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯒꯦ ꯃꯗꯨ ꯑꯩ ꯌꯦꯡꯖꯩ ꯁꯣꯛꯑꯒ ꯊꯥꯖꯅꯤ ꯍꯥꯏꯕꯗ ꯑꯗ ꯄ꯭ꯔꯚꯨꯅ ꯍꯥꯏꯈꯤꯕꯗ ꯅꯪꯅ ꯁꯣꯛꯑ ꯊꯥꯖꯕꯕꯨꯗꯤ ꯁꯣꯛꯇꯅ ꯊꯥꯖꯕꯗꯨꯅ ꯍꯦꯟꯅ ꯃꯍꯩ ꯌꯥꯝꯃꯤ ꯍꯥꯏꯕꯗꯣ ꯌꯥꯜꯂꯤ ꯅꯪꯅ ꯎꯔ ꯐꯥꯎꯕꯗ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯎꯗꯅ ꯊꯥꯖꯔꯤꯕ ꯃꯈꯣꯏ ꯑꯗꯣ ꯌꯥꯏꯐꯕꯅꯤ ꯍꯥꯏꯅ ꯑꯣꯖꯥ ꯑꯩ ꯂꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯝꯃꯦ ꯑꯣꯖꯥꯅ ꯊꯥꯕꯤꯔꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯑꯩ ꯌꯦꯡꯖꯩ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯝꯖꯩ ꯑꯩ ꯗ꯭ꯌꯨꯇꯤꯒꯤ ꯃꯇꯝꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯌꯦꯡꯉꯒ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯩ ꯁꯣꯟꯊꯔꯕ ꯊꯃꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯛꯈꯠꯍꯜꯂꯤ ꯍꯥꯏꯅ ꯑꯣꯖꯥꯗ ꯑꯩꯅ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯁꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯁꯤꯂꯣꯡꯗ ꯑꯃꯨꯛ ꯂꯩꯔꯤ ꯑꯣꯖꯥ ꯀꯩꯅꯣ ꯑꯥꯔꯃꯤꯗ ꯂꯩꯀꯣ ꯑꯣꯖꯥ ꯗꯤꯐꯦꯟꯁ ꯍꯣꯏ ꯑꯁꯥꯝ ꯔꯦꯖꯤꯃꯦꯟ ꯑꯅ ꯑꯗꯨꯗꯩꯗ ꯂꯩ ꯑꯣꯖꯥꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯕ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯣꯖꯦꯁ ꯑꯅ ꯑꯝꯇꯪ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯝꯇꯪ ꯍꯥꯏꯖꯃꯤꯟꯅꯁꯤ ꯃꯇꯦꯛ ꯑꯝꯇꯪ ꯑꯣꯖꯥꯀꯣ ꯑꯣꯖꯥ ꯍꯣꯏ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯏꯖꯕ ꯈꯣꯠꯆꯕꯁꯦ ꯑꯩ ꯑꯩꯗꯤ ꯍꯥꯏꯖꯔꯛꯀꯦ ꯀꯌꯥ ꯑꯩꯗꯤ ꯌꯥꯝ ꯍꯩꯖꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯁꯦ ꯃꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯖꯕꯁꯤꯀꯣ ꯑꯣꯖꯥ ꯀꯃꯥꯏꯅ ꯍꯥꯏꯖꯒꯗꯕꯅꯣ ꯑꯩꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕꯗꯣ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯅꯨꯡꯇꯤꯒꯤ ꯑꯩꯁꯨ ꯄ꯭ꯔꯊꯅꯥ ꯇꯧꯏ ꯆꯥꯔꯝꯗꯥꯏ ꯑꯣꯏꯔꯣ ꯇꯨꯝꯃꯝꯗꯥꯏ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯗꯣ ꯑꯩꯗꯤ ꯇꯝꯕ ꯅꯠꯇꯕꯅꯤꯅ ꯑꯃ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯈꯪꯖꯗꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯗꯣ ꯑꯗꯨ ꯑꯩꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯣꯖꯥ ꯑꯩ ꯃꯥꯅꯤ ꯑꯣꯖꯥꯅꯅꯦ ꯑꯁꯤꯗ ꯑꯣꯖꯥ ꯇꯝꯃꯒ ꯍꯥꯏꯕꯁꯦ ꯀꯥꯟꯅꯗꯦ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗꯒꯤ ꯍꯩꯇꯅ ꯑꯣꯖꯥꯅ ꯍꯥꯏꯖꯕꯁꯦ ꯑꯁꯤꯅꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯁꯦ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯑꯗꯨꯝ ꯃꯊꯟꯇ ꯏꯁꯣꯔꯅ ꯑꯣꯖꯥꯅꯁꯨ ꯍꯩꯍꯜꯂꯛꯀꯅꯤ ꯑꯣꯖꯥꯅ ꯑꯩ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯑꯗꯨ ꯑꯩꯅ ꯉꯁꯤ ꯑꯣꯖꯥꯗꯁꯨ ꯔꯤꯀ꯭ꯋꯦꯁט ꯇꯧꯖꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯊꯛꯄ ꯌꯨꯁꯤꯗꯤ ꯑꯣꯖꯥ ꯅꯨꯡꯇꯤꯒꯤ ꯈꯠꯅꯗꯅ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤda ꯑꯩꯅ ꯀꯔꯤꯁꯨ ꯆꯥꯗꯦ ꯀꯔꯤꯁꯨ ꯊꯛꯇꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯑꯗꯣ ꯃꯥꯒꯤ ꯉꯁꯥꯏ ꯑꯣꯖꯥꯒꯤ ꯋꯥꯔꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯆꯦꯟꯈ꯭ꯔꯦ ꯁꯦꯡꯅ ꯑꯩ ꯉꯁꯤ ꯍꯥꯏꯗꯣꯛꯆꯔꯤ ꯑꯣꯖꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯃꯆꯥ 2 ꯍꯨꯟꯇꯣꯛꯑꯝꯃꯦꯅ ꯑꯁ ꯑꯣꯖꯥ ꯁꯪꯁꯥꯔꯁꯤꯗ ꯇꯧꯔꯤꯕ ꯑꯉꯛꯄ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯏ ꯑꯗꯨ ꯈꯔ ꯍꯥꯏꯖꯕꯗ ꯑꯣꯖꯥꯒꯤ ꯍꯥꯏꯖꯕꯗꯨꯁꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯣꯖꯥꯗ ꯐꯔꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯝ ꯑꯣꯖꯥꯅꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯤꯠ ꯎꯁꯟꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯐꯣꯟꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯃꯃꯤꯡꯁꯦ ꯔꯣꯖꯦꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯍꯣꯏ ꯔꯣꯖꯦꯁ ꯑꯣꯖꯥ ꯃꯃꯤꯠ ꯎꯁꯟꯕꯤꯌꯨꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯉꯁꯤꯒꯤ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯑꯣꯖꯥ ꯔꯣꯖꯦꯁꯅ ꯑꯣꯖꯥ ꯏꯄꯥꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯍꯟꯕꯤꯗꯨꯅ ꯑꯊꯣꯏꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯁꯥꯟꯅꯖꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯔꯣꯖꯦꯁꯀꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯄꯥꯕꯨ ꯈꯪꯖꯗ꯭ꯔꯤꯕꯁꯦ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯕꯨꯡꯉꯣꯇꯕꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯕ ꯃꯄꯨꯕꯨ ꯊꯥꯒꯠꯆꯕ ꯉꯝꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯔꯣꯖꯦꯁꯀꯤ ꯃꯅꯥꯎ ꯅꯨꯄꯥꯅ
निसा चारिबा अमसुंग मागी फैमिली ने लांगतकनरिबसे इपा ईश्वर नसा अखोइना खंगी अचुंबा असेंगबा इपा नंग इपाबु फंगजदबगी मरमननी इपादी नुंगसिबगी मपुनी इंगथबगी मपुनी इपाना मखोइबुसु सोकपियो अइगी मरुप रोजेस की इमुंग मनुंग ममा मपाबुसु इपाना लोइने बियो अमसुंग महाकी मपाना इपाबु मतम चुपदा थागचै हाइदुना ममांगदगी हौना क्रिस्टियन हाइदुना ताजबदा जाम थागचरी इपा ईश्वर ngasiदगी हौना मिकुपसिदगी हौना मरुपु हेने हेना मखोगी फैमिली बु इपाना लोइने बियो अमसुंग मरुपना पिथोरकप टेस्टिमोनी असे नसाना ताजब मतमदा इपाबु यामना थागचै इपादी अहिंगबा ईश्वरनी अखोगी मंगदा ताइबंगदा इपागी अनिंगबगी मतुंगिना थोकपिरक्तुना इचानुपा इचानुपी है कोनसिनबीबदी इबुंगो जीसु ख्रिस्ट खक्तनी पथागचरी इपाना सोकपियो थवाय सिंग इपाना मेखोइबु लोइनबियो अइगी मरुपना थबक तौरिबा माना थबक तौरिबा मफम अदुदा कइगुंबा अवाना थोकदबा असु अपन लाकदबा फत्तबगी मनुंग मतम चादना असिना थोकदबा बतारगसु इपाना ममांग थादुना ngakpiu amasung pomnamakta ipagi achumbase phongdokseba ngamhanbiu haidun haizeri paiso thagacheri aikoi ipana machin munang ngakta ohenbi khrabani paiso sargagi machin munang ohenbi bagi damak thagacheri hen hen ipabu thagacheri ibungo prabhu jisu christ gi mingda nasa aikoi punna thagacheri bani amasung ipagi sengthoriba mingda hen hen ipagi thagol taujage haiduna nijeri bani amen 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 jam nungaire oja phone to bira basi jam harawi matung basu oja dum phone to bira oja gi number save tawra thamjage hoi oja pani pani phare phare oja oh yam nungai jare oja yam chilnau chechel singh ishor gi athoiba testimony ni amasung marup tuga aiga wari sanajaba matamda aigi thamoi da su pangal yamna phangjei amasung ishor busu henena thagachei aina semjeriba video asina kanagumba ichilnau chechel singh da tasengna thawai gi oiba lambi da sizinabi haiduna aina tajaba matamda henne henne ishor bu thagacheri ishorna matik sagidraba aibu sizinabiduna matik laikhraba mitna ubangamdaba ningthau singi ningthaugi wahai थौगल अफब वापाव फोंदोक हनबीबगी दमकता ईश्वर मपान नाइदना थागचरी मसे अइगी फाबगी नते अदुबु ईश्वर अफब ईश्वरबु अइना खंगजबगिनी ईश्वर नाइबु नुसिबीबगी खंदोकपीबगी मरमननी हाइदुना फोंदोक सनिंगे चिन्नाउ चेचल सिंह इबुंगो जीसु ख्रिस्ट दी अहिंगबा ईश्वर अदुनी कनबियो मपु अदुनी अइ महाकना अइखोइदा महाकपु कौजबा सिंगदा महाकपु थीजबा सिंगदा महाकपु उजनिंगबा सिंगदा ईश्वर गी अनिंगबगी मतुंगिना ताइबंगदा ओइरगसु मंगलांदा ओइरगसु थोकपिरक्तुना अइखोइदा अइनी नहाककी ईश्वर हाइबदो नेखोगी ईश्वर हाइबदो हाइदुना उहंदुना कोनसिनबी यीशु ख्रिस्टना अमसुंग करिगिदमक्ता क्रिश्चियन ओइरिबनो करिगिदमक्ता यीशु ख्रिस्ट थाजरिबनो हाइबा तारगदी टेस्टिमोनी असे अदुमना खंगबिरमगनी इबुंगो यीशु ख्रिस्टना हाइरिबा ओजादुगी मरुपकी मंगलांदा थोलक्तुना कोनसिनबिरमी हाइदुना हाइबी चिन्नाउ चेचल सिंह अइखोइबु नुंगसिबा अइखोइना फंगदबा इराल महाकना लौबिखिबा ईश्वर से इबुंगो जीसु ख्रिस्टनी ताबिरिबा चिलनाउ चेचल सिंह जीसु ख्रिस्टना अदोमबु सुकन बियो पामी अदोमसु जीसु ख्रिस्टगी मचानी ईश्वरगी मचानी अदोमना थाजबा मतमदा अदोम थाजदुना येंबियो अहिंगबा ईश्वर अदोमना उबा फंगनी अदोमगी थमोइदा इंगथबा लाकनी तबंग पाल्ला तौनरिबा इरांग थोकनरिबा मतै मनाउ ओइना मागी नुपीना मवा थादोक्तुना अतोप नुपादा चटख्रिबा मवाना नुपाना नुपी लैना अतोप नुपी कोइनरिबा फत्तबा तौनरिबा सिकरिगिनो ईश्वरगी नुंगसिबा फंगदबगी मरमननी अमसुंग अदोम जीसु ख्रिस्टबु थाजदुना येंबिउ अदोमगी नुंगदा ताइबंग पानबना लैबा ngamdaba सना लुपाना लैबा ngamdaba अदुगुंबा इंगथबा अदो जीसु ख्रिस्टना पीगे हाइदुना ngairibani अदोमदा अचुंबा लंबीदा चिंगबीगे हाइदुना ngairibani अदोम अचुंबा लंबीदा चटलु हाइदुना हाइबनते चिंगबीगे हाइदुना ngairibani अचुंबा ओहेलके हाइदुना ngairibani मरमदि जीसु ख्रिस्टना खोइबु थादोक पिदे ताइबंग मालेम सेंबी खी जीसु ख्रिस्टना अखोइबु सेंबी रही अखोइना फत्तबा तौरगा ताइबंग पांदा लाक्तुना अखोइगी इरा लौकी अखोइ धर्म चेनबा ओहेनबिरमे थवाय सेंबोइदुना अखोइदा ngaksin ngakpi senbiri ताइबंग पानबगे अरोय मतमदा अमुक लेंगलकनी हाइदुना शास्त्रना ताकपिरी चिलनाउ चेचल सिंह अदोमना जीसु ख्रिस्टबु हाइजिनिंगी याम नुंगसिजना जीसु ख्रिस्टदी धर्म नते जीसु ख्रिस्टदी धर्म नते बाइबल से पाबिउ जीसु ख्रिस्टना आई धर्म संदोकपा लाई हाइदे अदुबु जीसु ख्रिस्टना करी हाय आई धर्म संदोकपा लाकपा नते अदुबु नैखोइगी पाप कोकपिबा लाकपनी पाप कोकपिद्रबदी ईश्वरगा सामनबा यारोय पाप को मतुंगदा नैखोइ ईश्वरगी मसा नुपी ओइगदौरिबनी पाप हाइबसे नैखोइना होनरगा कोकपा ngamde जबान थारगा करिगुमा पोषक अमना कटलगा बोली तौरगा पाप कोकपा ngamde अमसुंग हाइरिबा नंगना फत्तबा ओइरगा नंगना तौरिबा हमेंग बोली तौबदुना हमेंगी ई थादरगा नंगी पाप कोय मरमदि पाप हाइबसे मियेबगी नुंगदा लै मरमदुना जीसु ख्रिस्टना ईश्वरना मी अमा ओइना लाक्तुना अखोइना फंगदबा पाप की दंदी अदो महाकना फंगिबनी जीसु ख्रिस्ट अहिंगबा ईश्वरनी
मरम असिना अखोई यीशु ख्रिस्तबु थागतचरिबनी अतोप मरम अमतगी नत्ते अचुंब ईश्वर फंगजब मतमदा ताइबंगपान से करिसु नत्ते हागदौरिबनी मरमदी ताइबंगपान हेनब्रा ईश्वर ने हेनब्रा ईश्वर ने हेलिको लैसेंबी मपू ने हेली महक्ति खुदिंगमकपु सेंबीबा मपुनी खुदिंगमकपु सेंबीबा अखोइदा लोइने बीबा नुंसीबीबा मपुदी ताइबंग मलेम सेंबीबा मपुनी कनाना उथोखिगे नुंसीबगी मपू यीशु ख्रिस्तना अदोमना यीशु ख्रिस्तबु थाजबियु अदोमदा ईश्वर सोयदन उबंगमगनी अमसुंग ईश्वरना अदोमबु कोनसिनबिगे हाइदुना ngaiduna lei thagachari punamapu ईश्वरना हेने हेने लोइना बिबोरसनु ईश्वरबु हेने हेने थागत मिनसी इबुंगो यीशु ख्रिस्त gi mingda amen